ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯇꯦꯡꯒꯣꯜꯅ ꯇꯦꯝꯇꯤꯅ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯍꯧꯖꯤꯛ ꯁꯤꯜꯆꯔꯒꯤ ꯃꯔꯨꯆꯤꯡ ꯍꯥꯏꯗꯨꯒ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤ ꯃꯌꯥꯝ ꯑꯗꯣ ꯃꯔꯨꯆꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯅꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ 이보다우기 겁네 하이에도 이제 미나루시 면 아주 여기 비디오네 남게 다우리세 ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯔꯨꯁꯤꯡ ꯆꯠꯃꯤꯟꯅꯔꯨꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯆꯠꯀꯦꯅꯗꯤ ꯒꯥꯔꯤꯗꯨꯗꯤ ꯀꯥꯔꯦ ꯃꯤ ꯑꯃꯅꯤ ꯉꯥꯏꯅꯔꯤ ꯍꯧꯖꯤꯛ ꯉꯥꯏꯔꯦ ꯃꯌꯥꯝ ꯆꯠꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯔꯨꯁꯤꯡ ꯍꯧꯔꯦ ꯂꯝꯕꯦꯟꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯁꯨꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯒꯤ ꯒꯥꯔꯤ ꯏꯅꯥꯎ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯕꯟꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯆꯠꯂꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯒꯠꯂꯦ ꯆꯠꯃꯤꯟꯅꯁꯤ ꯃꯔꯨꯁꯤꯡ ꯌꯧꯕ ꯍꯧꯖꯤꯛ ꯁꯨꯅꯥꯏ ꯌꯧꯔꯦ ꯑꯩꯈꯣꯏ ꯁꯨꯅꯥꯏ ꯌꯧꯔꯦ ꯂꯥꯟꯗꯣꯔꯦ ꯍꯧꯖꯤꯛ ꯇꯨꯀꯣ ꯌꯧꯔꯦ ꯑꯩꯈꯣꯏ ꯀꯣꯕꯤꯗꯤꯗꯣ ꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯃꯥꯏꯗ ꯆꯥꯅ ꯊꯛꯅꯕ ꯁꯤ ꯂꯥꯡꯉꯦ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯍꯤꯟꯖꯥꯡ ꯁꯦꯝꯃꯤ ꯃꯌꯥꯝ ꯉꯧꯊꯣꯡꯒꯤ ꯈꯦꯆꯤꯒ ꯉꯧꯊꯣꯡꯒꯤ ꯍꯤꯟꯖꯥꯡ ꯁꯦꯝꯃꯤ ꯑꯩꯈꯣꯏ ꯃꯤ ꯍꯥꯏꯐꯦꯠ ꯁꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯨꯁꯤꯡ ꯆꯠꯄꯒꯤ ꯇꯌꯥꯔꯤ ꯂꯣꯏꯔꯦ ꯁꯤꯗ ꯈꯦꯆꯤ ꯊꯣꯡꯉꯝꯃꯒ ꯑꯗꯨꯒ ꯊꯝꯃꯝꯃꯒ ꯑꯩꯈꯣꯏ ꯆꯠꯀꯗꯧꯅꯤ ꯍꯧꯖꯤꯛ ꯃꯤꯗꯤ ꯁꯨꯔꯦ ꯆꯠꯄꯒꯤ ꯊꯧꯔꯥꯡ ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯔꯨꯁꯤꯡ ꯆꯪꯉꯦ ꯑꯩꯈꯣꯏ ꯂꯝꯕꯦꯟ ꯃꯐꯝ ꯌꯥꯝ ꯐꯖꯩ ꯁꯨꯝ ꯇꯔꯥ ꯈꯥꯔꯤꯁꯦ ꯃꯥꯁꯤꯟꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯔꯤ ꯑꯗꯨ ꯎꯔ ꯐꯖꯕꯅꯤ ꯑꯁꯤꯅꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯁꯦ ꯎꯔꯦ ꯃꯥꯁꯤꯟꯄꯨꯔꯤ ꯄꯥꯏꯁꯤꯜꯂꯛꯇꯣꯏꯁꯦ ꯆꯪꯈ꯭ꯔꯃꯦꯅ ꯇꯛꯁꯜꯂꯛꯏ ꯆꯤꯡꯁꯦ ꯁꯤꯅꯤ ꯃꯔꯨꯁꯤꯡ ꯍꯥꯏꯁꯦ ꯃꯐꯝꯗꯤ ꯀꯥꯖꯥꯕꯅꯤ ꯊꯧꯒꯠꯈ꯭ꯔꯣ ꯀꯥꯖꯥꯕ ꯃꯐꯝ ꯐꯖꯅ ꯂꯝꯄꯥꯛ ꯂꯩꯕꯅꯤ ꯃꯊꯛꯇ ꯐꯖꯅ ꯁꯦꯝꯈ꯭ꯔꯕꯅꯤ ꯀꯥꯕꯒꯤ ꯃꯣꯏ ꯁꯤꯗ ꯀꯩ ꯊꯥꯔꯝꯃꯤꯅꯣ ꯃꯣꯏ ꯃꯊꯛꯇ ꯐꯖꯅ ꯂꯝꯄꯥꯛ ꯂꯩꯕꯅꯤ 까방 없는데 잘라. lấy mà hôm nay là caro xem mình tính đi quái bao giờ ngoài hôm nào xem mình ôi à Ôi còn không gì. Nó tôi đi so bây giờ nó xiên im tôi đi bây giờ. Mừng cái môi sự là mày. Đâu đây là gì? Cô khun gì nó. Làm mà làm không này. Em mà đây là gì? Đâu đây là gì chẳng mình là gì? Thì mà thật sự này hay. Không làm phải gì? 제 마신불기 찍니 가서 마타 까면 하셔야지 không lấy được. Phải xem vậy. Seman dop nih, kena. Mandi siya siyang siya. Seman dop nih, sini budau.
ꯂꯝꯕꯦꯟꯁꯨ ꯍꯧꯔꯦ ꯃꯌꯥꯝ ꯂꯥꯛꯅꯔꯤ ꯂꯝꯕꯦꯟꯁꯤꯅ ꯁꯤ ꯂꯝꯕꯦꯟꯁꯤꯅ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯩ 아다 우리 시나 마신 프로게임니 예무요 시 마신 프로게임이잖아 제나 만들니 라이크만 장피 아직도 그냥 넘다 한지 이것이 마루싱 아니잖아 시 한번 오브니 제가 만든 겁니다. 손을 또 이렇게 가서는 lấy 제가 만든 샷 만든 놈다 했다 만들기 만든 Sasiamo Marusing video của bấm ní chỉ phải làm phong này phong sẽ làm chút khỏe mới lạc view vậy video cái cái nó ní video khỏe mới lạc view mà em những video xem video cái gì những món lạc view một khối một lạc view một xe lại khối một lạc view dịch lại khối một sang cái lại tất khối không xem không được thầm gì khốt cái là không bấm link
một tin